ngasi nungdaram phongmasi phongsingnigi maruoiba paw khomgacharaga mayamda share tawjagi ahanmada misang sanga laijadaba mahiroising MU da tamba phangloidabagi phibamda laire SSUM saliba academic section Englishing kundagina kunga mathoigi PG course tamnabagi damakta Manipur Central University Kanchipurda hauji sathariba entrance testing da sanainaba amadi aranma kya satharabra haina Socialist Student Union of Manipur SSUM Publicity Secretary Sanathoi Luwang Thadorokpa Serol asida phongdorakli Serol asina hai mamang thagi tarani pani gi hauduna Manipur University gi tuan department kya gi entrance test sathaduna lakli basida ming oina palladragasu department ayambagi oina exam haudringai pung kharagi mamang amasung haukraba matungda question leak oibagi paw kya tatana tari misang sanga naibagi thawong amadi huranbagi pambai sijinaduna asuk thak wangkraba university asida aranbat tawksilibasidi SSUM na mahairoi khunai khalaga yamna thamoi sokna nuaitaba phawbi hanas phungdorakli atopa paw amana mu asiba ma tawthrakle ngase yu pung tarurom tabada irang turelgi khopum police station gi manung chana leiba gaigailong village ta irang turelda tawthrakpa asiba haksa ama khunja singna phangkhre khunja singna asiba haksang adu makhatana isingna singthakidanaba thaurina punsilaga thamkhre haksang adu thasigi amada tawbon village ta irang thong tatpadagi tasinkiba truck adugi driver oigani haina singnari panbayai truck adugi driver adu ngasi phawba thiba phangba ngamdana lakhibani hairena su pauksiyesna makhatana phungdorakli makha sathrakpoina atopa pawamanamu yaningdaba phungdorakli su satnariba kuki laholup anina thasigi tareta pangthokadariba saitu kendragi maraki mikhalda phongna yawbaga loinana laingak pairiba BJP gi mere phongna sokatpagi thodok sathare haina INC gi Central Working Committee na akan mamongda yaningdaba phungdoragli haina su makhatari atopa yamna singthaningai oiba pawmana khainaraba matung mapuroibana maki nupi amadi masagi maintenance allowance pigadabani Allahabad High Court yamna singthaningai oiba court ki warep amada Allahabad High Court na karigumba nupa ana mahaki nupi ga khainarabasu nupi aduga loinana masa singi maintenance allowance pigadabani haina rai takhre court ki rai asi yansi family ko na asabani yadab kauba nupa amaga magi khainakraba nupi amadi masa da tha khudingi lupa 3,300 pinaba haiki badubo singnaduna Allahabad High Court tharakhiba petition amagi rai rakthokpada phungdokibani court na haikibada luhongba haibasi khunai asida khwaidagi maru oiba mafam kalli mama mapa singna makhoigi masa nupibu mane makuna luna tawbigani haina asa tawribani nupi amana mahaki mayum thadoktuna mapuroibagi manakta lakpa numitagi nupi adubu phajana loina biba haibasi India gi khonai asigi satnabi amadi ain gi miyengda mapuroibagi daitani haina makhatana phungdokhi Zansi family ko na mamangda nupa asida mahaki khainakraba nupi amadi masa nupi da mathang sina tha khudingi lupa 2,900 amadi lupa 1,000 pinaba rai takhibani hainasu pauksi esna makhatana phungdorokli makha satrakpoina breaking news oiba yaba yamna maru oiba pawmana Republic TV gi editor Anap Gosbami ngasi Mumbai police na fakhre asaw wasang yauna sinaba scam kya puthoktuna miyamda khangan bagi damak maming salaba Republic TV gi editor in charge Arnab Gosbami ngasi ayuk English ngini ga taragani pana thokiba suicide case amaga mari lainana Mumbai police na mayumdagi fakhre Republic TV gi report ki matung ina Gosbami bu namduna amadi otnaiki haina phungdurakli mangonda arrest warrant pikhidabada natana mahakki lawyer tanabagi matam pikhide haina Mumbai police pu maral siri Gosbami gi loinabina phungdorakibada makhogi yum adu police na koisinduna Gosbami bu masam pairaga phakhi Gosbami na police ki bendagi paumisingda phungdokibada ma amadi masanu pabu ot naikibada natana makubo amasum manembo pusu police na tathi tawena tawki haina phungdokhi pawsigi matungina Gosbami bu English ngini ga taraga nipan gi mera sahi 62 suraba interior designer night amadi maki mama komut night na suicide tawraga sikibaga mari lainana phakibani hairi matamaduda night na iramba suicide nota Gosbami amadi atopami anina lupa crore 5 ga lakh mari singbidabaga mari lainana makhoigi future du laukibani haina palamkibani thaudo asi Republic TV gi studio saringi matamda thokibani Maharashtra gi Home Minister Anil Deshmukh na phongdokibada naiki masanupi
Adania naina mangonda Alibang Pulisna mahaki mapa amasu maboki misigi matangda thijinbidre haina thijinanaba haikibani haina su phongdokhi adobo Republic TV gi maikedigidi siriba maral singasi kanagumba miyoi group amagi lanai interest tawbani haina yaningdaba phongdokpa laikhrabani panba yai Bollywood actor Sushant Singh Rajput ki suicide case yauna achau kaya Republic TV na puthokpagi matangda Mumbai Police amadi laingak amuknaba lairibani mara sida Union Home Minister Prakash Javadekar amadi Smriti Irani yauna miyoi kyana Goswamibu phakibasi press ki ningtamabu manghanmani haina maikai kyadagi penaba phongdurokli hainasu pauksisna makhatana phongdurakli loisilakpoina atopa paw manamu ngasi ayuk phawbada Manipur COVID na siankiba migi masing samaga marfugatare sukre athengbada hengalakpa yari haidi myam nong kangna myam Manipur COVID 19 na laisachina swalakpa singsi ngara nungthil pung mga phawbagi manungda COVID 19 command control room gi report matung ina COVID na maram oiduna sikiba migi masing samaga marfugamari sukre masigi makha tarakpada COVID 19 na ngasi ayuk phawbada Jenims tamiyoi ahum amasu laikidre ngasi ayuk ki laikidabasi tharaga ngasi anganba phawbada COVID 19 na siankiba migi masing samaga marfugatare sukrabani ngarang numidang pung mga rom tabada masagi sei humpugo taruk rom suraba miyoi ama laikhidraba miyoi asi Imphal East District ki khaba manik laikai degini mahak mamang thagi taraga mapan gi ayuktagi Jenims ki COVID ward layengduna lakhibani laikhidraba miyoi asi masagi atopa laina amata nadaba miyoi ni hari ani suba oina ngarang numidang pung mapan rom tabada Imphal East District ki Thongju Part 2 dagi sei yangkai ga taruk rom suraba nupa amasu laikhidre mak November ani dagi Jenims ki COVID ward layengduna lakhibani mak masagi atopa anaba leiba miyoi ni hari atopa ahum suba duna ngasi ayuk pung 3 makhairom taba matamda Imphal East District ki manungsana leiba konung mamang dagi nupa amasu laikhidre mak thasigi ani dagi Jenims ki COVID ward layengduna lakhibani hari mak masagi anaba laibani haidi hanasu pauksi esna makhatana phongdurokli ma'am sisi ngasi ayupogi oiba report ni aduga sungsu shoduna horen aina muk share tawjarake horen nungdang nung katang thingjilakana pung nipan makhai mapan tarakpadai da muk share tawjarake dugi matamduda sungsu shoduna ngasi gi oiba pung kun mari gi oiba COVID 19 ki update sungsu shoduna ma'am da share tawjarakani ma'am war suwana pungja thokta ngai minersi adugi ma'am gi wakhalonda main oina ngasi gi topic sing sida मैम हंगब वहंग मणिपुर यूनिवर्सिटी की मतंग से मैम हाइदि कोविड सिना लाइसिनमनी मपालमदसु अयामबद तमनरोय हैब खली मरमदुना मणिपुर अयामना एडमिशन से तौदुबनिना अदुगी मथक्ता अयाम डिपार्टमेंट सिंगी ओइना क्वेश्चन लीक ओइ हैबगी मतंग अमसु यावरिबनी मैम की वखलोंदा करी वखलो लै हैबगी दु मतंग सुइ सोदना मैम शेयर थंबिरमु कमेंट अमता थदबिरमु थैंक यू